अहानबदा मरोइबा पाउ इलीगल migrants सिंह मसक खंगदोकपा हौननबा मणिपुर पॉपुलेशन कमीशन की मीटिंग CMN बिरेना शेयर तौदुना पांथोखरे तोंगान तोंगान मफमदगी कमांडोगी कांगमुना लालहोबानी खुलाय कुरना फागत पंगमखरे लाइस्रम देबिया मिहात पुयानिंग दबो खोंग पगलुना मरालेरब सिंह सेरापी हाइबगी दाबी तौदुना वाकन मिफम चथखरे लंबी सेंबी दबगी मायोक्ता मियामने इम्फाल एयरपोर्ट लंबी मतम कक्तना थिंबगी खोंगिंग सिंह सिनखरे रिम्स रोडता नियम कायना खांबा गाड़ी कुंथारोम ट्रैफिक पुलिस ना फगतुना फाइन थियनखरे खुरुमजरी चितरंजन मैतेई ममी टीवी न्यूज अपडेट की आहन प्राइम टाइम पिजरी स्टेट असिदा मिटोप खंगुंगनबगिदमक लिंखटखिबा मणिपुर पॉपुलेशन कमीशन MPC मीटिंग अमा चीफ मिनिस्टर नोंथोंबम बिरेन सिंहना महाकी ऑफिशियल सेक्रेटरीटा शेयर लौदुना कमीशन पाइखटकदबा थबक थोरम सिंगी मतंगदा खनखरे हारि चीफ मिनिस्टर एन बिरेन लिसिंग 2.0 गवर्नमेंट असिना स्टेट असिगी इंडिजिनस पॉपुलेशन सिंह नागलोपिनबा होनबा लेप्त्री मिशन असिगा मरी लेना CM ना शेयर लौदुना MPC मीटिंग अदुदा ऑफिशियल सिंह स्टेट असिदा मिटोप खंगुंगनबगिदमक पाइखटखिबा प्लान सिंह मौंग मतौ सिंह प्रेजेंटेशन तौखि हारि CMN बिरेना महाकी ट्विटर दा असुमना पली मदुदी MPC की मिफम फमदुना स्टेट पुमगी ओइना युमथोंग खुदिंग संगुना डेमोग्राफिक सर्वे चथबा हौनबा खनने नखरे हाइना थागतखिबगा लुनेना स्टेट गवर्नमेंट असिना इलीगल माइग्रेंट सिंह मसक खंगुंगनबा अमसुंग इंडिजिनस पॉपुलेशन कननबा थबक थौरंग सिंह लौखटपा हौरे हाइना सुपली मार्च कुंथ्रामा थोय स्टेट असिगी ट्राइबल बॉडीज अमदी अतै सिविल सोसाइटी ऑर्गेनाइजेशन सिना मणिपुरदा नेशनल रजिस्टर सिटीजनशिप NRC सेना हलु अमदी मणिपुर पॉपुलेशन कमीशन लिंखलु हाइना डिमांड तौरिंगै सेरग असिदा चीफ मिनिस्टर एन बिरेना हाइखिबदा स्टेट गवर्नमेंटना युमथोंग संगुना इलीगल माइग्रेंट सिंह मसक खंगनबा होमनारगनि हाइना हाइखिब लेख्रे चीफ मिनिस्टर एन बिरेना हाइ मणिपुर की ओइना मणिपुर पॉपुलेशन कमीशन लिंखले अमदी NRC की मतंगदा ममांग सेगी अगस्त मंगादा मणिपुर लेजिस्लेटिव असेंबलीदा नेशनल रजिस्टर ऑफ सिटीजन्स NRC मणिपुरदा लिंखनबा वारेब लौखरे हाइखि लंबी सेंबियो हाइना हंजन हंजन हाजरा फाउ सरकारना करिमता थवबिदना लेबदगी खोय सांगनरब मियामना ngasi हिंगनुंगैदगी मतम कक्तना कोंगबा यारिपोक लंबी थिंजनबगी खोंगिंग चंगसिनख्रे ऑल कोंगबा रोड यूनाइटेड क्लब्स ऑर्गेनाइजेशन की मियेंग मखादा फिबम सोकलबा लंबी एसिगी नागेत लेरिबा मियामना कोंगबा यारिपोक लंबी की सरग ओरिबा कोंगबा बाजारदगी कैराव बिट्रा खुनौ फावबा उवा फैजिंदुना अमदी टायर कया मै थादुना लंबी थिंखी बनसिना मरम ओरगा साधारण प्रजा मियाम की सतोक ससिंदा अपन बोइरी हारिबा लंबी थिंगबा असिदा लाइनिंग लाइसन धर्म की थबक थौरम अना लाइंग अमदी अतै इसेंशियल सर्विस की ओइनदी कोमथोखी लंबी थिंगबगी पाउ ताबदगी इलबुंग पुलिस स्टेशन की ओसी यावना इम्फाल ईस्ट की पुलिस पर्सनल सिंगलातुना कोंगबा बाजारदगी कैराव बिटा खुनौ फावबा मियामना लंबी थिंगबदा सिनखिबा उवा अमदी टायर मै थाबा सिंगलथोखी लोनेना लंबीदा तिलंबा मियाम तानसिनखी अदुबो पुलिस अमसुंग मियाम की मरता पामदबा थोदो अमता थोखिब लेती मखाताना पामदबा थोदो थोक्तनबा पुलिस पर्सनल सिंना यामना सेक्शन ngak sinner लेखी अदुबो पुलिस पर्सनल सिंग चक्रबा मतुंदा मियाम मरना मखाताना लंबी थिंजिनबगी गाड़ी चटप लेफनखी लोनेना कुमा बाजारदगी इरुंग बाजार फावबा लेरिबा कैथेल अमदी दुकान सिंगसु लंबी थिंबगी खोंजंग सगत पॉइंट थोंनखी लंबी थिंबगा मरी लेना ऑल कोंबा रोड यूनाइटेड क्लब्स ऑर्गेनाइजेशन की कन्वेनर लेनिन हिरोमना इम्फाल एयरपोर्ट लंबी एसी फिबम साद्रे हाबिसि मरी लेनबा डिपार्टमेंट खंगलबनी मसी फावबदा सेमिदना मियोय कयागी पुंसि मंगहलिबनी मरम अदुना हेना कनबा खोंजंग सिंसिंद्रिगैदा अथुब मतमदा मतमगा चुनब मवोंगदा लंबी असि सेंबियो हाइना लैंगाक अमदी मरी लेनबा डिपार्टमेंट सिंदा पुनिंग सिंसिलकली
Tongan tongan mafam sindagi kamandu gi kamuna tongan tongan bal arlof ani gi lanmi ani khulai ga kunana fare hari pawas na hai ngasi ayu pung nipan ma khairom tam matam da Imphal West District kamandu gi kamuna pasoi part 1 dagi Deepak Stone Crusher manak da leiba bara gi yum amda RPF ELA gi lanmi ama fare hari farba mi adu gi maming lasram kiran mitei LS Sunil LS nongthon chei nifugom doi apopa eldan joy mitei kawi Imphal West District ki mongjama manglai kai litan makhong dagi ni hari Housing a pass gi barada lebani hari maku asama wahung pahung chethabada kumjali singamaga chamapan marfudrani panda party da yabagalona Chirasanpur gi singhata numinifu mangani gi oiba basic military training phangkibagalona maki army number 1772 fanglabak misakni mangoldagi airgun pistol ama mobile handset ama Aadhaar card ama nongmai maru ama phangle makhata wahung pahung singse thanamba pasoi PS ta kusinakre hari amaromda ngarang numidang pung tere makhayom taba matamda tarataruk suba Assam Rifles na pirakhiba input amagi matung ina Special Commando Manipur Police CDO team Officer in charge Siri Elbebikananda Singnaluchingba team amana KCP People War Group ki lanmi ama masagi mayumdagi fabangamle hari farwami adudigi maming Singmairong maning laikai dagi Usham Rameshwar Sahi Kunthagamari Apopa Usam Jugindro Singh Kawi Mahapu Asamba Wahung Pahung Chathaba Matamda Kumjali Singh Anitara Nipanda Thangweban Sinam Lekai Digi Mr. Kiran Singh Kawam Myoy Amagi Kuthangda Party da Yawani Madugi Matungda Lamyan Ba Khuman gi Makhada Thabak Tawri Amadi Porampart ki Akoibada Leiba Hospitals Amadi Clinics Sindagi Lupa Lakh Ama Khongwalam Matungda Lamyan Ba Khuman Kusinaki Haiba Khamngamle Hari Haukiba Thasiki Kungani Toida Singaninga Ubamongda, Tauri Yanduna Sirambi, Lysram Debiagi, Missi Adubu Yanda Fongdokuna, Tangweban Hizam Dewan Lekai Lintanganbi, Awareness Association, Sinana Wakan Mifam Masataki, Nasi Wakan Mifam Aduda, Mihat Paserak Piu, Nupi Satava Mute Mine, Lepkadabani, Atuba Matam the Mihatwa Poto, Mihat Imunum, Lekai Sakolo Haba, Placards in Paiki, Wakan Mifam Aduda Lintanganbi, a Women's Association Mihut. Amana MAMI TV da fondora kibda laikhidraba debiagi misi asi laikai asina lumna lobagalona nupibu ot nebagi mayukta sabsana lepli debia hatpada senabai imung manungi mi sing laikai asda sangja fampiroi habu wafam sing fondora ki loina mak chukrupna leile lekai su akiba tujunga po e kari thongdok thongla dagi haiba phatanung da thongla kani haibagi akiba loi phongna re khujise lekai na aduna moina puri ba chai riba singdo adu unamak to loina mak phagat piraga ne moi je wahang pa honga ma koina koi nupi maira pai bi me am lekai thamai ban gi apun ma maira pai bi me am sina ne phari puri ba chai riba singdo loina mak thigat laga pharaga moi da wahang pa honga ma koi me am sina chathaba je pam je haina me am na hai bi re akoi makata na koi ju ma chi ba je laudri baudadi asum ba je puthona ba hona ba koi loina mak akoi saruk ya dari lekai na makna koi tuna makna magi mafang khangri bauda langla langjing je puthok ngamdri bauda koi loina makna adum makata na saruk ya dari gen leiba koi mawasibu hatpada chenaba mi phanabak dani bi ba Matam kayagi mamangdagi kahina fibam soktuna misi minato ina tholaba fawba sembidabagi mayokta ngasi ahing nungaidagi Imphal Airport lambi matam kaktana thingjinba lambi asigi sarukta leriba club amadi maira paibigi lup singna lambi thingbagi khongjang singsinkhri ngarang nungthil kongba khetri laikai da leiba Young Guidance Club ki sanglenda All Kongba Road United Clubs Organization amadi tongan tongan maira paibi lup singilo singba singi mifam ama lambi thingbagi khongjang singsinaba lekhibani Pawmi sing unabada All Kongba Road United Clubs Organization ki convener Len Hiromna haikibada Imphal Airport lambi asi Mari Lenaba Department amadi lengakta hana yengbidabana kahina fibam soktuna leribani lambi ki saruk ayamba Komjau masing thingamdana lebagi mathakta pikpana miyam sathok sasin tawda toina accident thokna miyoi kayagi punsi mangkhrabani asigumba khudong sadaba asi toina tholokpadagi miyamna lambi seminanaba lengakna amadi mai lenaba department ka tangka kayada tanaktuna lakhibani masi fawada tabidana ngasigi numit asigi manungda lambi asi semidabadi matam kaktana thingjilagani haina media gi thongda phonokhibasu laikhrabani adubu ngasi fawba thabak oina
पांगथोक्तबना मियामना लंबी यारिपोक लंबी अस्सी मतम कक्तना थिंजिनबगी वारिप लबनी मरम अदुना लंबी अस्सी के सरकते लेबा मियामना डेमोक्रेटिक ओइबा मओंगदा खोंजेंग चंगसिनबियु अमरमदा इम्फाल यारिपोक लंबी थिंबा हौरगनी हाइना पाउ ताबदगी ngarang nungthil PWD gi Imphal East ki EE masamang laktuna lambi semba haunabagi thabak paikhatnaba mari lenaba official sinda taksingani haina thajaba piram ki lena mathang thagi kungani thoi fawgi manungda wari sandane Imphal yaripok lambi asi tung koina afaba lambi amo ohnabagi wafam khannaba matam pibinanaba su haram ki hairi panba yabadi mamang saide Imphal yaripok lambi semdabagi mayokta miyamna lambi thingmagi khongjeng sang silakpada lengak na semlagani haina thajaba pikibagi matung ina wangkhaining tempurki sangfam mapadagi wangkhai keithela sangmi mapa phawbadang semlaga lehoriba phibam sadan leiriba lambi gi saruk sindi ngasi phawba semdana leirakhibani Traffic Control Police Wing Imphal West nangasi Rims Road ki makha thang mofam da aina yado mong da illegal parking toramba gari sing lokthona ba drive amse thakri Deputy Commissioner of Imphal West District DC ki order amagi matung ina Rims ki makha thang ba sarukta gari khamjin ba yaroi amadi emergency vehicle sing sat pa yanana ba lambi pinaba su hai ki balai panba yai Traffic Control Police Wing Manipur na Rims Road ki makha thang ba mafam sathakiba drive aduda gari kuntha fagat ki Traffic Control Police Wing gi matung ina mamang su makhoina kayarak hajira fau gari khamba yadaba no parking zone asida su gari khamjinba lekhide lepkide haki gari sangaga punba singaga punanaba two-way vehicle leitabana hairiba ain thugariba miyoi sing asi dandi pibada awaba oikhe hairi aduna traffic personnel singna driver lakri fawba ngaiduna lei hairi tire claims sinar fau illegal parkers sing dandi pibasi matam yamna sangi hairi makhata na isalan amadi paisa pidana fines thiba chatharak padagi traffic police na illegally park tawmba driver dandi pinanaba ngaibagi mathau oidre haiki mapu leitrabasu gari dugi salan kalaga gari aduda thelamnaga lori haiki fine asi thidaba yadi haiki thidaba tarbadi gari adugi NOC certificate pidaba amdi gari adugi mapu oibagi ayabasu piroi haiki athubada e court su pending fines pinanaba hawdolagani hari Rims Road ta leriba maru oiraba hospital kaya Rims yauna lambi asi fazana sarhanba ngamlabadi hospital tamna seliba mi amagi punsi hingba natraga sibagi fibam da tarpa yai haiki Traffic Control Police Wing na miyam da lambi asi komna sarhanaba honabada mateng pangbiu aduga gari sing lambi gi awanglomda khaminaba hajiki Police Wing na Imphal City ki gari khwaidagi sin mofam singdasu drive asi lambi sangsilba singi thingmang nganaba amadi illegal parking toramba sing salan su kakpa haurgani hari amaromda government pauna bazar amdi thangal bazar da hendokna gari khambigano haina order issue toraba fawwa hojik su gari masing thingamdana khamba uri masi gari silanbata natana khongna chatpumi fawwa ai papiri haiki Yanaba Purakpadagi Lambi Thingamadu Matam Khargi Komthokli Oinam Wangway Road ki Horokpa Oinam Road ki Sarukta Hokiba Tang Kundagi Haudana Lambi Thinglamba Adung Arang Oinam Kendagi MLA Irengbam Nalini Deviga Lambi Thingliba Oinam Mera Pabi Luka Wari Sanabadagi Yanaba Purakri Yanakiba Wafamdi Lambi Asigi Pibam Solaba Saruk Asi Lagliba Me Thagi Ahan Basayolagi Black Topping Tawa Haina Yanabadagi Thinglamba lambi asi ngasitagi komthokpa hani yanakibani adubo karigumba yanakhiba matam asi fawbada lambi asi sembidaba taragadi amukhana lambi asi thingjingani haina oina mera paibi lufki serol amana hairaki Haukiba nongnini gi mamangda sitkiba nonglai nusitki aduna awaba taraba khunrapam kendra gi manungda leiba imung singda kendra sigi MLA TH location ngarang jinga yenthokre Haukiba nongnini gi mamangda gi hauna lepalaitana ka hena awaba taraba khunsing morok hingol sanjelo ngarangbam amadi hararode MLA masana asengba senfam puthoktuna jingar sing yenthokiba leikrabani ngasisu kendra sida awaba taraba imung singi Khaluk tuna masada MLA masana jinga yenthokimani hari nakal amoromda awaba tarba imung manung singna lamdam adugi mihut ama oina awaba ama taba matamda mapi mapa ama leri haina songthokpiduna mateng pangbirapu bo harabu nungaiba phongdoknarli
Cleanliness for healthy living and say no to drugs, yes to life, war on drugs haiba thimda Clean Nungba campaign cleanliness drive ama Nungba subdivisional headquarter da sathakri haiba Nungba subdivisional headquarter da pangthokiba cleanliness drive asi Romai Naga Students Organization Manipur ran som amasung Romai Riders galunena SDO Nungba kuntrama pan suba Assam Rifles Nungba post Nungba Police Station amasung Nungba Bazar Board ka punna sinmani tharam asiga mai lenena daisui gangmai press ran somna haikibada Aikhoi Pundana Nungba area Sinanhanba Amadi Asangba Lamdam Ama Ohenba Sweden Ngamgani Luna Aikhoi Punamak responsible citizen Ama Oina Mayai Kabani Sasindagi Maru Fangna Manghanduna Horliba Naha Sing Karanaba Leptano Naba Sok Tabaletana Langang Asin Sang Siliba War on Drugs Assist Saruyaba Matok Tayaki Lumthailung Kamai Secretary Nungba Bazar Board Amadi Mahaki Executive Members in our Romai Naga Students Organization Manipur Ransom Amadi Ransom Riders na Loriba Thodang Sing Thabakalina Cleanliness Amasung Awareness Drives the Saruya Viriba Punumki responsibilities Lena Mahak Makatana Sigma Tabak Thoram Sing Subdivision Asida Pangtanaba Appeal Toki Namlalung Gamai SDO Nungba Art Simre Outpost Commander Kontramapan Siba Nungba Amasung Nilamani Singh Osinumba Police Station Cleanliness Drive Come Social Work Aduda Saruyaki Chathariba campaign Asigamai Lenana campaign on Clean and Safe Ark River and War on Drugs Social Awareness Program Ama None District Headquarter da April Kungani Thoida Safe River Mission None JDO None Romai Riders District Administration None Village Council Longmai Area VCLA RNCM Longmai Longgreen NRNSOM na Sinduna Mass Rally Ama Lunena Satakibelekri. Association of Manipur Diaspora Ladies Club Pune na Sinduna Sajibu Serawa Inising Nikun Humdoi Pune da Leba Don Bosco Youth Center Koregon Park ta ngarang pangtokri Tharamasida Pune da Leba Manipuri Ahalaman Singh Isil inang Mahiru Singh Amadi Angang Singh Saruyaki Tharamadu da Hyanglam Kendagi MLA Dr. Y. Radesham Singh Amasung Mumbai Manipur Association MMA dagi Lakwiba Mihuloi Singh Tharamadu Saruyaki Tharamadu Saruk Amoina Kongjonggilan Pamda Thawaina Ponthapi Kraba Major Pongna Brazava Sigi Mamida Haikaleka Tamduna Ikai Kunwa Uki Tharamasi Maru program Amoina Aman Ladies Club ki Ningol Amasung Isel Singh Lakpiriba Piba Singha Ngamjaba Kudul Posing Suyen Toki Lunena Inat ki web fizet setuna Tabal Sungan Tharam Supang Toki Ministry of Information and Broadcasting IB meeting Makhada Central Bureau of Communication CBC Regional Office Imphal Sinduna 3-day photo exhibition ama City Convention Center da hodokre Azati ka Amrit Mahotsav Akam India's G20 Presidency Nansal Seva Susan Garib Kalayan Vision @ 2047 and Mission Life Haibat Thim Singda Pangthokhiba photo exhibition adu hodopagi tharamda Union Minister of Information and Broadcasting IB and Youth Affairs and Sports Yas Anurag Singh Thakurna athama mithunglen oidana hodokhiba tharam aduda Union Minister of State Yas and Home Affairs Nisit Pramiksu Saruyaki Ministry of Yars ki senior officials in Ministry of Information and Broadcasting in Media Unit Singh Oriba PIB CBC DD Amadi AIR officials Singh Saruyaki Hairi Loilam Sandokpada Haling Baletraba India ki Mathong Huktaba IOF Kanguna Sahili Sang Sina Iramdam Kangnipaki Mr. Miyambo Black Law Kayagi Marumda Nupi Angang Kaktana Hatok Piba Otpi Nebiba Nupi Obigi Ikai Kuno Mahan Kiba Kaya Ama Mafam Kangana Mahan Kiba Amadi Paswe Langjing da Thokiba Tam Thiraba Mian Lanmi Singh Saram Setki Lisat Kaya Adbuning Singana Kum Singh English Singh Anitara Marita Gile Paletana Setuna Lakiba Indian Colonialism Racist Day Thoram Haying Sexet Kungataruk April Singani Kungo Humdo Yum Sakaisa Numita People Revolutionary Party of Kanglai Park Pre-Park na Lup Asigi CHQ GHQ TSQ Transit Camping Sing
ट्रेनिंग सेंटर सिंह अमसुंग अतई लोइसंग सिंह दसु तरारुक सुबा इंडियन कोलोनियलिज्म रेसिस्ट डे थोरम पांथोकनगनी हाइना सार्स दी एफआर पब्लिसिटी एंड प्रोपेगेंडा लेबाक ngakpa luwang thadok pasirol amana hari numit asida rei paksa punamangna IOF ki mayokta leiduna makhoina tawkhiba saram set ki lisat kaya adubo amuk hana kanglei pakta se tharaktana ba apunbugi kholaw lawminer si haina ningsingjari ngasi kanglei paksa miyam gi marakta khaibung tanariba थाजना वाटनरीबा मथौ तौबदा मपु एबगी वखल वालिबा मसाना चावजबा मखलगी अचावरम कंदुना सिकोन नावकोनबा खोमजिन तासिनबा वाटनरीबा खिबिक असि मितो मिरानगी हिंदू लाइनिंगना इसाबु कुपसिन खिबदगी इसाना इसाबु मसक खमनुदबदगी ओरखिबा ngaktani ममा लेबांग सिजबगी मरा चेलबा वखल मियेंग लेतबा मिसक सिंगा लेबाकी थबक थरमदा लेबाकी थबक सिंह मथंग सिना तौबदा मपु एबगी वाखलोन वाटपना मरम ओइदुना असिरपा थौदांग पांथोकपा ngamdraba ngasigi iramdangi lengak ki famnaiba sing asi kanglei pangna india gi nath amasung leisemlunggi paphalungda leibagi mahini hari malimgi thawai panba ayamba umangwamang amasung hausagi akoibada khudol toriba isingdagi haurakfam oiduna thawai miril sagaliba tangkak naina saktam lauraga kangla falda karakpagi mahausagi khongset asina malimgi ayamba thawai panba singi punsi masani habisi kanglei nachat ba malimgi leichau rol singna yelhongaidigi hauna paujel piduna lali miyoibagi haksang asimak sada humfudi ising oiduna maduga tatnaba yadaba fibam da leiri habisi mikop khoding ningsing halabasu ayamba kaya yamna thausabi bagi habisi wahang ori iramdam kanglei pak asimak tropic of cancer gi wangmada amasung great triangle gi nongsup thangmada leiba mahausagi khusemna nonggi khudol oiba marang kaina tamba umang wamang inak khunba lamdamni adubu mapu ebagi wakhal miyeng kaw khraba lenga khunagi thongna haurakhiba sahi kharagi manungda umang sing pak singna mutharaki reserve umang sadakun thamari khaktamak lerambadagi nauna kun hakatuna umang yankhaimari suri protected forest masing kungani thoileri haibasu maming dangari asengbo umang dilaitri malingu inesada tara primary forest leri haibasu kanglei paki dilaitri anoba mirol gi kangnisa sing primary forest ki masak sing over function khidra asimak khodong thiba tangkak amagi manungda changsile habagi mayek larba khudamni awang thangmada kobru sing sangdagi senapati district ki maru koglaba sing sang sing nongchupta thangjing sing sangdagi tamenglong churachanpur amsung channel gi maru koglaba sing sang sing asi karamna primary forest oigadoribano ngasidi loilam lenga ki thausil asina thainadagi ipai pusingi loksing tana umang kanjabagi liglam adu thugaibiri mapu pandaba mareba kanglei pak ori phibam asida athing malai tana makha tana chathaba tarbadi landam asigi mahausagi phibam mapung fana mang tahanba थोक्तुना खुदोंग थिबा कया मायक नरगनी अमरोमदा लानमी की मिहात मिपुन मियोट मिनाइदा युमफम ओरेगा लोयलम थौसिन माय पाकने हाइना थाजबा लोयमपु इंडिया की थौसिल थरमदा लदमसिगी मियाना अवाना सेथेंग कया नंगहली लोयम लेगा की मखुतगी निंगतंबा हंजिनबा लानथिंगी मायुक्ता मखल कया की मिहात मिपुन सथबा यानबा मालिमगी सना पथाप्ता यानदबा आर्म फोर्सेस स्पेशल पावर एक्ट अफस्पा 1958 अमदी अतै ड्रैकोनियन लो कया लमदम सिदा सलाइदुना इरमदम कंगलै पापु मालिमगी लेमाइदगी कांखुल फावम मुथतखिनबा मखल मखा कया गी लालोंग सिंग सथरली असिगुमलबा अफोंमा अमदी अरुण मखल गी लालोंग कया असि कन्ननबगी दमक इरमदम कंगलै पाक्तगी लोइलम लेंगाक मुथतुना IOF सिंगलम सिगी लेमाइदगी तांथोकलबतदा ओइथोकदबनी अरोबदा ngasi tarak suba colonialism resist day in singani kungo humdone lakpada mayang lanmi singna sathaki ba miyot minei kaya adu kanglei pakta am khana thoktan ba mayang lanmi sing mayakta aikhoi amato aina khungfam sena leminaduna mayang lanmi landam sitagi han khro haiba apurmagi kholau lamenduna numidangda maira gi khongjing satpiu haina irei paksa sinna rukchari hari सही खुदिंगी पांगथों नबगुम हंदक सही सुंगसी आइना थिंख्रबा लारलोफ कांगलै यावल कनबलो KYKL गे कोनगामापन सुमपो कुमल नुमित लुप असिगी CHQ बटालियन सिंग यूनिट सिंग अमदी कांगलै पाकी मनुंग अमसुंग मपालदा लेबा सेक्शन सिंगदा पाक सना
kunga suba KYKL gi mapok kumal thoram pangthokre haina lub asigi secretary publicity and research AI phabana thadok pachero lamna haidi serula cinema kha taraduna hai numit asigi mapung oiba thoram di lub asigi central headquarters CSQ da pangthokhi thoram asida lub ki maru oiba lusingba kayamuk na saruyaki lub ki firal singkhpa ningtam lanthinga thawaina pantha pi khraba athoba athobi singda hai lekatuna ikai khonwa utpa amadi lub ki chairman miam da piwa paujel sing pathokna thoram asigi mapung oiba masak oikhi lub ki chairman ai khogi saktam ngak nabagi damak ting thokna hingba mathau tai haiba wakhal meeting da sangsinba ayamba luki lusingba singna aikhogi isagi apamba khanjaba ngamna ngamdaba pot oina hingbagi muhuta subject oina hingma mathau tai haina phongdukna rakhi aikhoibu semilonda mataigi mi ohlakpa aikhogi saktam mutkhibaga ani asi naknaba mari lengnei haina chairman na pikhiba wayet adu lusingba pumbana yamna maru ina oiba wafam ni haina phongrakhi chairman gi wafam bu neneruduna maru oiba luki lusingba sina saktam ngakpa khonai amada miyam gi marakta collective confidence sagatpa ngamgani haina achetpa thajaba pikhi india gi loilam lenga ko resist toba haiba asina kanglei paksa singa mioi kanglof ama oina hingduna leinabagi amata ngairaba lambini haina sufungdokhi matawasuna KYKL gi kunamapan summapo kumalgi maru oiba thimasi yawal mari mulhandaba ningtam lahau thaduk taba amadi saktam ngakne hingba haibasina oiki haina sirlasina hari CS Brajachan Singh Judge Fast Track Special Court Number 2 Manipur ngasi English ani tara nipan gi August kun gatarukta nungthil pung ahum lom tabada sahi tara taret chai tara taret ngari bi nupi masa amabu Thawal Babu Bazar Thongkhong manak tagi kidnap tawduna nupi obigi izzat manghan biraba matung victim nupi masa asibo matang sida break am tanglu chigi break tagi am tuna hanjiraki mam TV news mi ta lebiu CS Brajachan Singh Judge Fast Track Special Court Number 2 Manipur ngasi English ani tara nipan gi August kun gataruki nungthil pung ahumlom tam matamda sei tara tare tangari bi nupi masa amubu Thawal Babu Bazar Thongkhong manatagi kidnap tawduna nupi obigi izal banghan birab matung victim nupi masa asibu mathangi numita Imphal gi Iripoki area amada hundotuna thambada senaba nupa ama under section 4 Posco Act ngakpigani Pokso Act English ni tarin thogi makhada conviction pi khraba matung lupa lising ani fine oina thien magaluna saitara jail thabak subagi phadok pikri haiba court asina sentence pi khraba nupa dugi maming naming sa alias meme sha alias thangting sem khongsai alias sanathoi sei kunga tarin apokpa ito khongsai cycle NG phaimum dagini case asigi prosecution matung ina victim oribi nupi masa sei tara tare tangari bi nupi masa asigi apok mapana women police station Thawalda English ni tara nipan gi August kun gatareta written complaint ama tawduna mahaki masa nupi asi haiba accused asina Thawal Babu Bazar da Thongkhong manatagi kidnap tawr matung mafam khangnaba jaga amada puduna nupi obigi izal manghan biri haibadagi WPS Thawal FIR number 18/8 2018 US 366A IPC Amadi 4 Pokso Act 2012 asi register tawduna thigat pahoki police na tungda accused thangtin sen khongsai alias sanathoi faduna wahang pahong chathaki aduga judicial magistrate first class Thawalna English ni tarani pani October 10 de accused asigi mathata case asiga mailenana under section 366A IPC and 4 Pokso Act 2012 ki makhada charge sheet thagatuna
cognizance lorba matung case asigi trial chathaba horkibani case asigi trial manungda puna prosecution witness tarama thogi statement sing record tawki court asina record ta leba materials sing amari prosecution accused singi mathakta siriba maral sing lingthina proof tawang ngamkhibaga maramna accused asing asi court asida haugatuna mahak under section number 4 Pokso ekip makhada ngarang court asina maral leiri haina open court amna lauthoki bagaluna ngasi case asigi sentence hearing accused masayangna pangthoki aduga court asina accused oriba thangtin sen khongsei ile sana thoi sei tara jail da thabak subagi phadok piri haina open court na lauthoki bani court asigi makha taba order da victim oribi nupi masa asida victim compensation scheme gi makhada compensation ona lupa lakh rupi gadabani haina order aduna haiki ngarang all tribal students union manipur asumna chathakiba pung taran thoigi state wide shutdown gi khongjang adu mirai biraba tribal communities sina makhogi pendaba utpagi ahanba khongjangi khongjak asina state asigi tribal singbo namthabiri haiba takpani haina department of information and publicity asumna thadopa cherola mara hairi cherola sina makha tarna hai april ahumda asum amasung rims authorities sina tripartite agreement MOA State asigi concerned minister sing mamang da sign tamnaduna sahi asigi March ahumda rims ki LDC lobagi appointment notice thokiba adu kakthatuna hana chatnariba reservation norms habidi sada ahumna OBC sada tara hundane SC amasung sada kunthamai ne ST singaktuna nawno appointment notice thongnaba yana se sign tamnakibabu rims authorities na khangna thoidana hoji fawa lady hari ngarang union asina pangthokiba state wide shutdown aduda sauna support tobirakhiba singi mahiroi sing CSO amasung tribal communities sing sauna support tobirakhiba sing thagatpa phongno pagalona sadan aduda prajamiam da khudong sadaba kharapi bikibidama regret tawi hari Serola sina makha tarduna asumna tribal singi rights sing fangna bagi damak lepta na makal makha kayage khong section gani hirama singi matang na so makhoigi demand sing fangdiba phawba hanba lairoi matam gi oiba khongjang sing praja miyam da union asina mangjona khanglakani hari Director of Civil Defense Government of Manipur Amadi Youth Development Club Lamding Serapur Anina Kusamnaduna April gi tang kungani thoi amsum kungomdoi foba numinini sumna emergency mahu lampok electric shock BP stroke heart attack linna sikpa isinda taba yuhar harapana singba natural calamities singda isana ngaktok chenabata natana atop singbu kanna bagi miyengda Civil Defense Training Program ama pangthokre hari training aduda training humdarum na sarvya ki hari Howjik sanabagi pawmyam na pijari All Manipur Football Association amphagi miyeng makhada the Khongjom Circle Battalion Sports Organization BSO na sinna tarilak suba BSO Trophy 9 men A-side state level men's open football tournament ngasidagi Thobal district ki Texam da leba Texam High School playground da team 35 na sarwyaduna sanaba hokri BSO gi member ama oramba amadi tournament asibu simda achuba thodang noramba leikhidraba social worker huidom girani gi mafam da ikai khunba utna hodokiba tournament aduda deputy commissioner Thobal A Subhas Singh BSO the Khongjom Circle Battalion Sports Organization gi president Il Shamananda amadi additional superintendent of police ops Thobal Wangkhomba Okram Sana athoba mithonglen one saryaki Likam knockout basis ta sathagaduriba tournament asigi ngasi ahan manumki sanakiba mesta MG decorate texamna thoi football academy bo goal mari sino da maithiba pikri All Jiribam Sports Association AJS in a Sindura Jiribam Higher Secondary School ki playground da taramanga suba district level is Babaton Singh Memorial Volleyball Tournament English Singh kun ngomdoi honabi matung ina Dibong GPG ex Pradhan RK Novin Sana Singh chief guest odina hodokri team nipa na sabya riba tournament asi Dibong da leba S Maniton Singh gi lekhidabam mapabong gi mafamda maming da katpa tournament ni
ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯤꯕꯣꯡ ꯖꯤꯄꯤꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯑꯥꯔ ꯀꯦ ꯅꯣꯕꯤꯟ ꯁꯅꯥ ꯁꯤꯡ AJSAꯒꯤ ꯄ꯭ꯔꯁꯤꯗꯦꯟ M ꯕ꯭ꯔꯖꯀꯥꯟꯇ ꯁꯤꯡ ꯑꯃꯗꯤ ꯗꯣꯅꯔ S ꯃꯟꯇꯣꯟ ꯁꯤꯡꯅ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯃꯦꯠꯆ ꯑꯗꯨꯗ JMT ꯔꯥꯅꯤꯕꯦꯡꯒ PYC ꯐꯥꯏꯇꯣꯜꯒ ꯁꯥꯟꯅꯕꯗ PYCꯅ JMT ꯔꯥꯅꯤꯕꯦꯡꯕꯨ ꯄꯣꯏꯟꯠ 15-10 13-15 15-13 ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯅꯤꯁꯨꯕ ꯃꯦꯠꯆꯇ 5 ꯁ꯭ꯇꯥꯔ ꯕꯥꯟꯒꯥꯏ ꯆꯨꯡꯄꯥꯎꯅ RYC ꯔꯥꯝꯒꯥꯏꯖꯥꯡꯕꯨ ꯄꯣꯏꯟꯠ 15-13 15-10 ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯍꯨꯝꯁꯨꯕ ꯃꯦꯠꯆꯇ PYC ꯐꯥꯏꯇꯣꯜꯅ NIC ꯀꯥꯂꯤꯅꯒꯔꯕꯨ ꯄꯣꯏꯟꯠ 15-10 15-13 ꯊꯣꯏꯈꯤ ꯍꯌꯦꯡꯒꯤ ꯑꯍꯥꯟꯕ ꯃꯦꯠꯆꯇ RYC ꯔꯥꯝꯒꯥꯏꯖꯥꯡ ꯑꯅꯤꯁꯨꯕ ꯃꯦꯠꯆꯇꯅ MLYC ꯃꯇꯣꯛꯈꯣꯡꯒ NIC ꯀꯥꯂꯤꯅꯒꯔꯒ ꯁꯥꯟꯅꯔꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯦꯠꯆꯇ ꯃꯅꯤꯄꯨꯔꯤ ꯔꯨꯔꯦꯜ ꯀ꯭ꯂꯕ ꯀꯁꯥꯔꯒ RYC ꯔꯥꯡꯃꯥꯏꯖꯥꯡꯒ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ illegal migrants sing masak khangdokpa hongnaba Manipur Population Commission meeting Chief Minister N Biren share tawna pangthokri tongan mafamdagi commando gi kamuna lalhoba ani khulai purana phagat ngamkhri Laistram Dibia Mehar Puyaning the Wafundo Pagaluna, Maraleba Sing Serapio Habagi David of the Wakan from Setakri. Lambi Semi the Bagi Mayokta Miam name Falia Polami Matam Katan Tingjin Bagi Kongzang Sangsin Kri. Rims Rotan Nyong Kaina Kamamba Gari Kuntarum Traffic Police na Fagatana Fine Chain Cree. Ngasigidamagtadi MAMI TV News ki ahan prime time matang silo sinjari miyeng tabi pun po am kahana kurumjari.